निंगथौखों खा खुनौदा इसिंग लौबा चटपा मियोय अहुम कुकी मिलिटेंट सिंगना नोंमैना कापलंबदगी अनि सिरे अमा सोक्ले ngasi nungthil pung mari tabu matamda Bisnupur district ki Bisnupur police station ki manung channa ningthaukhong kha khuno maning da leiba water supply scheme da mini water tanki da ising loba chatpa mapa macha ani yauna miyoi hong kuki militant singna nongmeina kaplam badagi miyoi ani sire ama sokle hairi pause sina thodok thofam dagi phangbu pawgi matung inadi leikidraba miyoi ani adudi oinam mani tomba chahi konipan amadi thiam somen chahi yankai mari kawi soklaba miyoi aduna leikidraba mani tombagi apokpa mapa oinam bamon jawni hairi makoi ahummak ningthaukhong kha khunudagini hairi mapa machani asina water supply scheme asida ising loba chatpa matamda khulai paiba kuki militant mari rom laklaga mafam adu da makoibo nongmeina kapsilamlaga mafam adu thadokuna khulai thuna chatkibani hairi bawasi tabadagi thodok thofamda security gi miyoi sing sangsin baga loinana ambulance su khulai thuna sangsinduna leikidraba miyoi amadi asokpa miyoi ani adu hospital da pukhatkre hairi nakal maromda thodok si thokraba matung matam ikan kanadana thinungai amadi ningthaukhong kha khunau ani lona ba marakta nongmei kapna bagi thodok thokre hairi